ngasi ikhang khangdana Manipuri film gi director mayam na Homen diwai haina khangnaba masagi anaba amogi kanba ngamlaroidaba anaba amodagi khangdana leikidre yam nuaitaba pauni ayukta bungna ingonda telephone tawre ngasi kunnimuki mawangda aisu ma unaba chatlui mayumda adubu haire tajuge ayam thuna pharani hai yam nuaite ai maga yamdrabada film manga taruk henna punga maming khan khara panjaba tarabada midrang kaithel liklam yaiskum gi pakhang ngawba National Highway 39 amna tajuya nangje onong pangi da ko ai danao kamai tau hai banu ne phajana hayu ne haina tau dana film manga tar hena kubin na khre magna direction piba story writer sun isai ibanu pa amakak sune mahak asumna khangawdana mahak ishwar gi khuya tan khakani haibse khaludaba sangmada lakama masangam drabasu nopi dongni tawro tajuge nang laibra law phamjila sa taksira haina mangonda noktana tajuge nangi ai anuba dialogue ama semene nangna haibada yamna phajagadaba adugumlaba kadi haini hek maga thengnabate atai wari tawwa film mai thidi sini sumai to mani isaina sumai na sakada mani somda ta asta tajuge phajaga dori mahaki aiga khwaidagi naknaga mahaki loiramdagi mikup ki mama kharada namkiba film si ai actor nate haibasin hairibasi daisida isai am nammi be isai duda tajugi nangsima tan nandokna pugidre da ko nang namai du somda leheradi somda kamaina tawni haide akhoi hayeng samdanna bada yam wala dine haidana adumai tawdana matam sangna loina rakhiba aigi ina aigi wada Homen diwai leikidre hauji si mahakna puthomdaba film ama kiyam likhamai na Tripurada Agartalada namkiba film ama khak hujik pending da leiri sigi matungda mana khabai.com nambasi tajuge ai naba pharadongni ai noiga mupun gitongni ko haidana ma hairamman adu nongdam mana kari tam amano khangawdana ma baikin ma ke atma shanti oina lailai bakta mafugi kuada leiba oira sanu haiba wapamase ai